Kurumzari, being Tavis Mutaran Ucheri, a Simuru Bapauda. Board Naloba Metric Parikya, the Chandel District, Mahiri Chatre Katarani Pan Parikya, Havayare, Habdagi, Irang, Totogadori. Tongan Tongama Mani, the Bompo Kaibagi Todota Mu MSC Amadi, All India Trade Union Congress Nabhara Pumagi in a Chatriban Medinigi General Strike, Manipur Su Chow Mami Tari. Mapung Bapau, Pizari. Handel Pantuga the River Metric Parikaki, the Mabota, Chandel District, the Labor School Mangagi upon the Mahiri Chanipanga Kunito, Summit Tokraga, Sumnagi Mahiri Chamaga Marie Cook, Exampian, Gani Habasi, Yabangam Lohaina, Naga Student Union, Lamkang Student Union, Amadi, Ana Student Union, Yaning the Bafundo Creek, Nasi Manipur Press Club, the Pantokiba Paumi Singa Unaba Amada, Naga Student Union, President Sunny Sankilna, Ana Lol, Christian Institute, Asi, Mahiri Chamaga Kunmari, Manunda Taru. Koino Nia High School gi Mahiroi Chaniga Kunipan gi manungda kuntaret Thani Memorial School gi na chamaga kuntra taruki manungda tara Maha Union Government High School gi chamaga marifu gi manungda nifu aduga Sakpi Karong High School gi Mahiroi chamaga yankhai mari gi manungda tara humdoi khak board na exam pibe yahanba asi Mahiroi chatre ka tara nipan gi punsi manghana na bahona bini haiki Mang Maka Taraduna, Atubamatanda, Mahirusing asi Mari Lenavasina metric parikya Tahandaba, Taraga di Parikya Sibuko Tobutanatana General Strike Sangsingani Haike. School Mangagi, Analong Christian Institute, Konunia School, Thani Memorial School, Mahajunan High School, Chapikarong High School. Asida Moina Satra Mayam Sati Satra Punna, Tanipan ga Kunitoy, both the summit of Sida. 104 Chama Marikata order to Presida Akuna Lagasan Chandin Sina Yaduna Laiva Praka Chandistiki Wina, a good boycott Tawini, Bunch Fight Tawini, Satra Sako, Punsima Bayade, Aduna, both Hailva Moisina, Sumaina corrupted Udana, 2009-10, Sidadi Moy Praka, Tabaya Halaga, Punsiki, 2013 Sidadi Kariki Mois Yandavano. Masana ko janing de aduna laiba haiba niche exam se koi ko taw ni bus tai taw ni aina mayam do appeal taw jari Tongan ba mapamani da bom pokai bagi thodo ta myo MCD ahan bagi bom pokai bagi thodo atuna ngasi ayu pung nipang ga minute tararom chapa matamda Dimapur gi overbridge manakta sakti leba timer bom ama pokai badagi manak aduwaida motorcycle thoduna chalamba myo ama khudakta sikhi thodo adu da lekidaba myo adudi Pradeep Thapa apopa Man Bahadur Jay Kungatare ni Gola Khat Rota automobile gi dukan taw misang haidi amarom da ani siba thodo aduna ngasi pung taru community tararom chapa matam da koirengai da leba BSF Manipur Nagaland headquarter gi team amana khongna patrolling chatlingai da luang somam hauta bi dispensary manakta pokhai kibani bom pokhai pham adu Salam Chandramani ko bomyo amagi yumgi mamangdani bom pokhai ba aduda aso apani yaukhidi chairaga sida bom adu aina thingraba lalok UNLF ki Lanmi Sanglup MPN ani haina claim tawrokli All India Trade Union Congress na Bharat Pumbagi oina chathariba numidini gi General Strike Manipur da su chawn mami tari ngasidagi hokiba General Strike asina maram oiduna khwaraban bazar da kaithel kana khide dukan sing thong lona ke interstate amadi intervillage ke passenger puba gari sing chen khide sarkar gi employee sing office ka bagi chang hanthake mai tampham sang sing thong lona ke loinana mi chapagi chang su yamna hanthake Hauzi Faubugi Unadi General Strike asina maram oiraga Pandava Thodo Topagi Paudi Latri, Panbayabadi, Parapumbagi Oina, Porti Mamal, Hengarpa, Kusuman Matikchana P. Daba Madi at the Hiram Kyagimatanga, All India Trade Union Council na Parapumbagi Oina, Nominini Chatariba General Strike Asida, Manipuri Trade Union Congress na Suchana Saru Yadana Sawali, Nakalamaronda, Manipurda Ladiba VDF Kikanguna Sumokogi Tonga Tonga Madavi Kyagaloina Narang Midang Puntarutagi, Matam Kaltana General Strike Su Koribani. Nakalamaronda Transporter Drivers Council na handak driver governor lekhidabaga mari lena na Mantri Pukrida leba council ge office da lai sukaling da Infal East Commando ge DSP Manjit Singh na luchungba team amana mo bom amadi tear gas kapsinuna tangkhai khibagi thodo adubu yaning da bafongdo tuna Manipur Sakari mafamda Manjit Singh bu chapsabe action lawdrabati General Strike changsingani toramba adu ngasi DGP na Manjit Singh bu Commando DSP gi mahuta IGP John Wanda attest tawduna leina na ba order ama thokpa namaram oiraga General Strike adu handole haina cherol amana khangalakli DGP na ngasi thokiba order aduda Manjit Singh bu SP Infal East na athuba matamda Infal East Commando gi DSP oiba adu to handuna IGP John Wanda athuba matamda tharakadabani haba wafam su balli
United Forum of Bank Union Manipur State Committee na tonga madabi tarada yumfam oidaga ngasidagi numinini chupna Bharat Pumbada Bank Strike to Bohokre ngasi MG Avenue da laiba State Bank of India ki office mamangda karmachari singna sit-in protest to bogaloina na mifam pangthoki mifam aduda Dr. M Nara amadi bank ki mil sing susarya ki mifam aduda wanga khibasingna Central Trade Union and Employee Federation ki demand tarada yumfam oidaga chatharali strike asi support obuni hairi Dabi Singadugi Manungda Sinmi Singi Mayukta Labor Lepu, anti banking amadi anti people's reform na chungba tongan madabi kaya panke. Bet loan hydro later, Sindraba loan singase, Masi, Namda Kongan Navaki the Mokta, Akan low Sanga the Bani, Hibani. Aduka, Simatang stand if you think laboratory in Golf Mama. Edon 31st December 2012. Hosi bet loan oina, Lupa Kroramadi Matata labor. Lupa Krorami Matat low sent from Sing, Sinmangam than a lady bar, upon my sent from Seozi, 3 lakh crore hen crab. 3 lakh crore hen, Sinmangam the loan on the labors and I say, send out by mission the piggy bum, my am do not tell it, send from do not tell it. Hiba loan defaulters in the Kanakana, no I will see, Bank Employee Associations in a list Pondo air. Baran Sarkar the Lankatla. Reserving of India Pire, President of India Pire. Adumba, bank loan defaulters single list Pongo was a anti-national name Hydra, Hariba, Bank Employee Association, Tommy Singadu, Father, Partner, Jill Tommy. Mammy Matasingado, quite low of Tom Doctor Lay, Bank Employee Association, Matata. Ado, Baran Sarkar Mammy Pongo Yadi. Manipur asi sakhotpa sakti leiba ama ohen batana tana khundamina riba purup sing ungsi chanana lemina bada naharo singe ajoba thawtang lai haina Parliamentary Secretary K Megachandra na phongdokre wafamasi numit humni chupna lamyan basangnen da chatharakpa state level youth festival loisinbagi thoram da phongdokibani Nehru Yuba Kendra Sangathan Imphal Zone sinuna pangthokiba loisinbagi thoram aduda MLA Elangbam Chan Journal Director NYKS JC Riva amadi atei miyoi kya susarya ki thoram aduda wangang laduna K Megachandra na Manipur se Kangluk Payana Kundaba Lamni, Manamana Apama Dharma Chapada Apan Balate, Adabu, Migi Fatanaba, Wangang Bagim Hota, Chakot Palambida, my own sense, Jing Tamda Ladyba, Naharosina, Apunba Manipuri Saktam Amapura, Nabohanabada, Ajawatang, Lohaningi, Luina Naharosina, Sakari Tabok, Bagim Hota, Masamasana Tabok Pizaduna, Santolambi Lena Nabohana Haningi, Haiki. Lamdamasi sati korok na ba, lamdamasi development korok ngamna na ba, dong aktual ba pata bawakal, migi pata bawangang ba, thadu ba, ay koi Manipur si bigla ba, lamdamam ko na so, dong aktual ba zati, dong aktual ba tribe, masiyam na lele ba tribe, pati dong aktual ba, ay koi beli na lele ba so, dong aktual ba dharma sa Christian sa Muslim ki Islam dharma sa ay koi dong aktual ba culture, dong aktual ba zati lele ba so. Ekoi Manipur si ekoi ingna adi kumba naibia state mani ekoi leyensi pasikulo magasi ekoi cingtang kena berthandana ekoi amatani Himalaya Manipur amatani hai khalaga gandam sidajida takut tegi apa tegi thubak tawrabadi Manipur si ang people lamina ekoi hena arun ki sura pasaw state asdegi hena mantin than satong bani hai kasi ina satawai baru sinai koi harun kudimok na masih waktu si khambibu hai na idojeri Tungda festival asigi sarugama oina pangthoki betongan tongan majawai isegi lamda makong mathang tar bisingda manama thamsing yanthoki Diesel auto huram bamyo ani hurala po auto ko konana pasoi police na fakre farabamyo sing adudi sangayum fa mathak lakai dagi MD Abdul Ali gi macha Abdul Latif Chahi Kuntraga Manga Amadi MD Abdul Jiyad Rahman Chahi Kuntare ni Pasoi Police na Fongdropada ngarang February 18 gate no ngalam dai pung ani ga minute fu manga rom chapa matamda ngairang bom awang lakai da thiba humbagi thabuk cha thabada miyoi singa si fakibani faraba miyoi animal Pasoi Police na paumi singi mamangda puthoki auto du gi mapuna sangai from part 1 dagi MD Muhammad Ali gini hairi Sakhang daba sing nga sinong alam dai pung anirom taba matamda tera khuraizam lekai da leba chicken center amadagi polam kaya hurang kre hari hurang kiba polam sing adudi generator ama tulu ama battery washing machine amadi gas set ni
Chicken Center asigi mapu Joy Chandrana thodosi yamna nuaitaba thodoni dukan asidagi fanglakpa senfamna imung manung puraga hingjadi bani maramasina asigumba thodosi matungda amu hana tawbiganu haikhi panbe abadi numit kharani gi mamangdasu area asida leba sana sufam dukan amadagi su sana hurambagi thodok laikhrabani tulu jawre mari marang ade oyar kari kan on sure complete na puwe na moina puwe je happy ai amount pa the 50,000 gum mai poti oi kamari leina ba khajing na kitang yengbi na kai tare ko kitang haksan na sumu poti matuna amon tawdana ba yong sang bin kan bi na hajini All Manipur Muslim Girls Student Union na NG Avenue de leba Nirmalaba School gi class 2 gi ming chanbagi matangda media da phongdokhiba wafam singadu aran ba infam yaudabani haina school asigi principal na sengdorali Jerolamada School Authority na mioi kanglup amatabu lana lawba amadi thawaidabagi wafam leite admission ga mari leinana mahirui singdagi yamlaba senfam lawi haribasi school asibu ming chathina ba student union asida lana pau pisinba oigani asigumba thawang asi matungda amuk tawbidana ba amasung school gi thabak thoram sing amadi mahirui singda makhal amatagi ayetpa apanba bibiganu hairi Haukipa February 19 pauche amada kaksing sumak lekaida leba yengkhom Krishnadas hatpada chenaba mioi ama fare haina Thawal SP na phongdokhiba wafam aduga mari leinena yengkhom Krishnadas ningsing group kaksing na mari leinaba singda wafam kaya thamlakli ngasi Manipur Press Club da paumi singa unabada ningsing group ki president N Sarachandrana main accused oiriba Islauddin gi manau nupa MD Muzibur Reham anbu wahang pahong tawbada mahakki mayamba MD Islauddin ga loinana mioi tarungna Krishnadas po hatok laba matung angoba machugi Maruti van amada asiba hakchang adubu lilong chingjauda hundok lami hairabanina Krishnadas po hatpada yauriba makhoi manga adu kana kanano haiba mari leinaba singna puthopiyu loinana maha hatpada generaba van adugi mapu amadi gari ki number kayano haibadusu khangalu hairi Makhatana Krishnadas po halaga sel lokthokpa amadi yamna tamchina hatokhiba adu kanagi thawin sinno haiba adu Manipur Sarkar amadi mari leinaba singna langla lanjin puthoktuna praja singi chamamnaba ko hanbiyo haiki panbe abadi Krishnadas hokhipa ingsingi sutmama pangi June 10 dagi thiba khangdana laklaba matung June 12 da lilong chingjauda asiba hakchang oina fangkhibani Sri Krishnadas po haraga sel lokthokpa amadi yamna tamthina hatokpa asi kanagi thawin sinno aroibada Krishnadas ningsing lukna Manipur Sarkar amadi mari leinaba punamokta haijere case asi langlan jin puthokiduna prajamyam ki samamnaba amadi awabasi hanbiyu haina miyamda nungsaba Agriculture Minister MD Abdul Nasir na Manipur gi oina lawusingu bagi lamda hena pothok puthongna bagi damak ahen basenfam thadabina ba Union Minister of State Agriculture and Food Processing Industry Tariq Anwar da taksilam de haidi ngarang New Delhi da Minister Nasina Tariq Anwar da mamang chahida Manipur da ikang thopagi maung da laikiba aduna lawusingu bada apanwa kaya thokibadagi pothok sing marang kaina puthopa ngamkiri maramasina Central gi tonga ba scheme sing National Food Security Mission amasung Rashtriya Krishi Vikas Yojana RKVY gi makhada ahen basenfam pibinaba taksankibani haiki Union Minister Tariq Anwar nasu chaliba chahi asigi March tha faw gi manungda fund sing thadokpa yanaba project sing thagalaklambasu khangalakhi hairi makhada na National Fishery Development Board ki makhada Manipur da anoba project kaya paikhalagani hai bagi thajabasu phongdorakhi hairi Chedagasida New Delhi gi Pusada leba AP Sinde Symposium Hall da panthokiba Marifu Marisuba Indian Council for Agricultural Research ke Annual General Meeting da Manipur gi lawu singu bagi matang da su thengnariba awa ana kaya ningthina minister na sina paudam ki hairi Maitai na Scheduled Tribe oina bahonari besi jingda tage haiduna koktamna phongdokhiba wafam adubu International Maitai Forum na yandingna ba phongdorakli tribal oina lerakliba Maitai sina tribal oina leijage haibasida ekhoi amata oina nusi chanana himminana bani haiba wakalonda ikai khumnana taramna sogatpigadabani Manipurda khundariba furukpudimak manaba chakthung phangminaba manaba khunai ama ohenana ba thoram singda koktambu sogalamba singna makhatana saru yabirakani khali haidi Krishnadas Memorial Trust High School Taratare Suba Save the Handicap Day Tharumga Mari Lena Nomugi ba anemia amasung malaria leina leibra haiba ki matangda health camp amang asi kwatha khulda pangthokre Tharamadu da RIMS ke Hanagi Medical Superintendent Y Mohan Hana politician oramlaba T Molecule kwatha khulgi chairman T Amu Amadi khulgi chief N Kamal Yauna Trust ki secretary T Nando Susuriya ke Kunjakaya lem na laing butana tana hida lang taksu yantoki tharungi sarugama oina khul aduda yanau chamri romsu yantoki tharunga mari leina wangang duna chairman Amuna kem pangthokpa si khulgi oina yamna laibok fabani haiki hanagi RIMS ki medical superintendent Y Mohena
Laikhidraba Krishnadas miyamgidama kathoknamba misak amani mahangna pamjaramba wakhalon adu trustna pangthoknaba honabani haikhi Chakut thorang amadi health sector di media kena mati kerap pangam sena trust ke members section already decide to roma menunggu tangan raga apa ini sikanta pasal boleh na lepa apa apa sudah site ini betul tembang resal laga mapung itu thorang si bangkok siapa ni Unity and Self-Employment haibasida yumfam oiduna mapan subai International Infal Trade Fair laliba March nipan dagi kuntare fawba hatakang jebung da pangtholagani trade fair asida Bangladesh, Iran, Turkey amadi Thailand na jingba lebak singi tongan stall kaya yaukdana tana Bharat ki state kaya susarug yagadawri hiramasgi matangda paumi singa unaba ma pangthokre paumi singa unaba aduda trade fair asibu sinlang liba North East Trade Fair Association gi secretary Dinesh Kumar na Trade fair asigi manung chana state level quiz competition, painting competition, recitation competition, baby health contest amadi ihan hanbo oina tune competition su pangthokani haike mana makata raduna pangthokadoriba trade fair asigi manung da kana gumba amatana ban blockade amadi general strike chingba tawidana ba appeal su tawki Hari trade fair asigi manung chanba saruga moina chhatra naharun singi pung thokana moina tongan makhalgi koi competition sing sem sajari madudi quiz competition up to class 10 amasung open recitation competition, baby health competition, and Manipur, Manipuri Hanbo in a twin competition, Havoc competition, Paltok Sakani. Handak airport agi fakiba maya kabahida singi mapu fagada binihana Ethno Heritage Council Arikona yamna kana taksilangli Jerol amada lamdam asigi Deputy Chief Minister Obitana tana homgi char supuriba gekhangamna Special Intelligence Unit SIU hokiba January tara mangada mutat kibada khangde haiba wafam phungdo kibadu luchingba magi wangang nati hari Jerol asina makha taraduna SIU gi inspector bu transfer tawba amadi SIU mutatpa asidi mihar pageng Kambu amana tauningba mongda tawba yana jathaba thawngni hana sumara sirakli makhatana wathok asida achumba thabak toroktrabadi Congress High Command Rahul Gandhi yauna Prime Minister amadi opposition leader singda marik chuba warol galwena wakalagani hairi Garang cabinet mefamna lisang sinala laba language cell bu tongamba directorate ama oinabagi ayaba pikiba bu tonga lupsingna harawa fongdokna kre loinana education minister M Okendro gi sanjen thongda leba kwata da tonga lupsingi musingna laktuna harawa fongdokna ke lupsing adudi Meitei National Front All Manipur Student and Guardian Organization Milal amadi All Manipur Recognized Private School Welfare Association ni lupsing asigi luchungba singna minister da lei pareng hutuna ikai khumna bu utki Milal gi vice president na Jahi Kuntra Hena Lamdam asida language cell asi education department ki makada lerapa du ngasidi tongamba directorate ama onba asi loan ye ki damakta ohana biramba layo khraba singna su harawa forum gani haina phongdokhi Lamdam asigi singi tumi punamangna tanduna lakpa language directorate papungban hangnabi ofam kaya layo khraba ahan kaya na thuk khraba phawda laramnindagi ngasidi masa mana wabising hone jabadu akon hone jarmagi mai do phangena laram lai pakte ki pai pusina ubiram gani yana lokse bagalorena ngasi ji kai khunu saboina kogi honorable education minister kogi marangte okendro bo milalam sung wakhalon manaba lukayana ngasi asi harau phungdo poina ladam si loan mayapu sau hanana bagi damakta maliamda minister na lamjing biraga loinana si minister na amuka hena thwa yauna puning thokot poina phone bigini habigi thajabde thamjau loina minister bu puning thokot sabi phongdok chaba odungba thoram ninga siasi Manipuri loan ki tongamba directorate ama hangdongna bangarang Manipur government ke cabinet mifamna ware block ki babu milal na thaga pa phungdoroli milal gi office ta pangthok ba pawi mefam aduda milal gi president S Tomba education SK joint director Dr M Mahabir amadi milal gi atai luchungma singsu saruya ki ba M Mahabir na handak hangdokadoriba directorate asi atai loan singi directorate singdagi hengadaba language policy semana chungba yawgadaba directorate ni haibaga loinana wafam kaya phungdokhi Manipur loan amadi tribal languages Manipur da leribu mayam singsigi oiba tonganba magi custodian adura masigi concern oiba authority oiba department ama Manipur sarkar na hangdokpine aduna state directorate of language planning and implementation koba adumba department asina akona tawjar ka da thabak kana mayam ama akona hoji pidna akona hoji yen thoksa riba aduni aduga tawdariba thabak singsisu akoina moi sina akoi sumnagi implementation dan tawa abdi official language do
implement tawna execute tawna ba leiba department sing oina leiba yauri aduga developmental gi oina tabak moi gi research work sing dagi dang tawba department sing yauri aduga akoi si ani mak subsal laga ani mak pun ba 2 in 1 oiba akoi gi isa ithana language policy formulate tawba aduga haiba policy me am so fully implement tawba ngamba aduga department yam fazaba director amani Jeda sida tongan balup amadi sanstan kayana language directorate ama hangdona ba cabinet na warep laukibada haraute amba fundoroli makoi singa dudi desam kanglaipak loina silon apun ba marup kalam amadi apopa marup sangleni Haukiba February 19 da Dimapur ge Lingrijan ground manata jahi 12 da ngari bidupi macha amabu ijat mangalaba matong hatolaga hundolambagi thawongbu All Manipur Women Voluntary Association na yamna kan yaning da ba fundoroli loina Dimapur gi women cell na case am register tawkiba adubu sogot pagal loina na athuba matamda mihat pa adu puthong na bahona biu hairi makhata na kanglaipa student association case na su thawong adubu yamna kan yaning da ba fundoroli Thaudo siki matangda Manipur sakana mihat pa sing adu puthotuna miyam khangna jerak pidrabadi tongan ba khongjang kaya changsilak pasu yai khongjang changsin driba makai thabak paikhatabagi hainabi adu thadok piyo haibaga loina na lamdam asigi janura kaya aki akhang leitana Janingbo mafam da chatuna mahi tamhanbagi khudong chaba du pibiyo hari amaromda pandam na su thawong adu buyamna kan yaning da bafungdo pagaloina na thawdo adu da general myoy sing faraga jerak pidrabadi yumlo nariba state ani gi marakta achoba isu ama oirak loi haningai leite hari Imphal East District manung channel riba Basikhong Gram Panchayat ki oina NG.SANJOY ki scheme gi manung channa paikhali bathabak thorom kya gi matang da ngarang social audit ama pangthokre hari Imphal East ki Thongju Gram Panchayat ki Tarahumdoi by 11 Thongju Part 1 gi NG.SANJOY thabak thorom sing karam na changsili bagi habigi matang da nomugi oiba social audit ngasi kawa selungba lekai da leiba Bolampak Community Hall da pangthokre tharomadu da audit forum gi chairman A Dhananjoy secretary L Chandrakumar auditor M Lokhon amadi atai members sing su sarwiya ki job card holder sing yauna Imphal East 1 gi BDO amadi DRDA gi official sing su sarwiya ki ba tharom aduda BDO Imphal East 1 KH chawbana pangthok liba social audit asi MGNREGS ki thabak sing asi member nipan na saba committee ama semduna niyom chumna thabak shuribra haibadu yengsinbaga loina na Bharat Sarkar da audit report adu thaduna second installment ki amuk thadaraknaba honaribani report asi thadrabadi makhata na sefam thadaraklaroi loinana committee asi chahi manga chanagani haba wafam su fondokhi effective thabak thorum sing adu makoina audit to sumbra lanbra mi kaya thabak pi hre paisa kaya na chakre adigi karamba thabak thorum kaya ma gram panchayat ni mangda le thabak thorum sing sumbra lanbra habagi audit to report adu social audit forum kawi masi tawdra boy di koina masi report ama social audit tawre habagi report ama government india thadraga di government india piraga ba MGNRGS ki second installment si phangda maramusna si social audit si tawdra suya ya daba adu audit kalam Manipur Longmilum na sinduna haukipa February 13 Central Agricultural University Iroi 7 sponsor tawduna nomugi eba awareness program ama Imphal East ki manung channel leiriba Jiribam ki Dibong Junior High School da pangthokre tharomadu da Longmi Marifurom na saruyabada natana akhang ai kyana lawusingu gi matangda sugaina takhi hari Art Society Manipurna Fine Art ki lamda piba yamna lemzaninga oiba ahumlak shuba Lifetime Achievement Governor Art Award English ngani tarani toi bamolekai mangzinda leba Langozam Samuk Singa da piragani hari Thawal College ki principal athuba matamda bari lerebisina happy drabadi makhal makha kaya gi khongjang changsil lagani haina college asigi student union na thatar pachirol amana khanglakli Women Welfare Organization Kalepa ki ahan mamabo kumon thorom ngasi kwa kachal laiba office asigi sanglen da pangthokre thoromadu da life watch ki chief administrator angomcha araba organization asigi president AK memcha na functional oibatana tana mat atai masang naiba miyoi kya susal yabagal wena na tongan ba isu kya da akang hai kya na wangang ki hari Malemgi Imalongi Numit International Mother Language Day February Kuma Thoina Lakpada Aina Tinkraba Lalalo Pripana Lamda Masigi Fauna Lon Sing Amasung Furu Kudimaki Mamalon Sing Chakona Bohana Bagi Kongtang Sing da Loop Asina Pukning Hakchang Yang na Sabutari Haina Loop Asigi Assistant Secretary Publicity and Propaganda Lebanga Paluang na Thador Pachero Amana Kangalali Chero Asina Makata na Miyobe Kunaida Furup Amachakwan Hanba Amasung Furup Ki Saktam Takpada lol habisi yamna maru eba langai amani maramasina lol na imani mayek na ipani haina ribani furup ki lol bu ima lol haina kaunari bani imung ama furup ama
ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡꯗꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯐꯨꯔꯨꯞꯀꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯃꯥꯂꯣꯟ ꯂꯩꯇꯅꯗꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯂꯣꯜ ꯍꯥꯏꯕꯁꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯋꯥꯔꯤꯒꯤ ꯂꯟꯒꯩꯁꯤꯡꯕꯨ ꯇꯨꯡ ꯀꯣꯏꯅ ꯂꯤꯗꯨꯅ ꯊꯝꯕꯇ ꯅꯠꯇꯅ ꯐꯨꯔꯨꯞ ama mapung fana chawkhathanaba honabada furup-singi mamalonsinbu mayek sengna chawkhathanba yokhataba yadabani malemda leiriba furup khudimaki imalonsing paksana khangananabagi khongthang asina tongan ba lonsingi khenabagi ikai khumnaba amasung lolgi oiba mahai masingbu pukning thaugatpada natana amaga wakhal faudongnaba akhang kaminaba amasung lausing tanbagi pandam asi fangnabagi damakta imalonbu mapung fana chawkhathanbagi mathau tare hairi puya mai thaduna ifurukki saktam mangkraba matungda hindu khunaina jingmi simbu amang bani haina inthokiba asina jingmi singna christian lining loduna jingmi tamigi marakta thajanadaba tokhai tanabagi lambi yatkibani puya mai thagiba thodo singi matungda kanglei lo ngangba sakpa ihan khidaba amangbo ohenkiba aduna kanglei lonbu pandol lomna mangan tahan khiba matamdadi kanglei furup su pumut mutpa yabagi fibam mayuk nahanki asumna lolgai mei thaba kanglei lol sakpa sonbai yahandaba thawong asi zatharambana chingtam anigi marakta ngasi kangkhong chairibani hairi makhatana imalol chakhathanana ba amadi masibu yoktuna thamba habisida lebaki mapi mapa oiriba chungbasing akhang ahekayagi chawba thawdang lai habisi pripaki achepa thajabani maram asina lamdam asigi yaitong famdongba oiriba lebaki mapi mapa sinasu imalol chakhana ba amadi masibu yoktuna thambada achawba thawdang lobiu hairi Safe Loktak Our Life Haiba Timda Ranbir Thauna Music Campaign on Northeast to Chaliba Chahi Asigi Mastera Taretagi Guwahati Dagi Hodokadori Hidamasigi Matanda Paumisinga Unaba among Asi Porompata Leba Babina Diagnostic Center Gi Auditorium the Pantokre Tharamadu the campaign ki campaigner NG.SANJOY Environmentalist H. Nandiram Classic Hotel Gi Chairman Dr. T.S.W. Amadi Atay Mui Kya Susaryaki Tharomasiga Marilena T-shirt booklet amadi website www.tamnasangai.com su launch tauki campaign asigi achoba thaudang loriba Ranbir Thaunana March 13 Guwahati dagi lam thaga doriba campaign asi March 18 Silcha Maskulumdoi amadi April 8 Imphal da pangtokadoriba mangarak shuba oina pangtokadoriba Loktak kanbagi campaign asi mapung fan view haiki Classic Hotel ki chairman T.S.W. na North East ki oina amatangai raba fresh water lake ni haina riba Loktak Pat asi kananaba Ranbir Thaunana changsilakriba campaign asi afaba khongtang amani tunggi mirogi damak yenglaga Loktak asi kananaba honabada praja miyam su thawai hakchang yauna hona haningi haiki Loktak si huji wetland of international importance and already recognized tawrabaduma part ni duna koi masi save tawna honabada expertise funding asina singisate tai topa lebak sindagi shodum koi lobi yagri nei thasi aduna ujik Ranbir Thaunagi save Loktak our life have a theme the changsilali ko khongchung si for mayamna support tawduna mai pakna honopsi koi tawdrebe adabi thongni na ikanje Imphal Police Commando Nangarang February 18 KCP MTF Raja Group ki Mio ani Imphal Beres manatagi fari hari farba Mio sing adudi Haibok Mayum Rafisuddin Edes Abu Chei Kuthanga Mathoi Apopa Lekhidraba Rahimuddin Oinam Sombong amasung MD India Chei Kunithoi Apopa Achau Hyangthang Palakni hari Hauzik sanabagi pau Ngasigi sanabagi pauda Imphal West District Body Building and Fitness Association asiduna tare suba cash prize open Mr Challenge Cup English ni tarang 2 February kumanga sanuri singi numita pisum ningum lera lampak tapang tholagani overall winner da sel oina lupa lising yankai weight category khudingi ahan batabda lupa lising ahum ani suba tabda lupa lising ani ahum suba tabda lupa lising ama chamanga aduga mari suba amasung manga suba position tabda lupa lising ama mampigani hari saruk yaning busina February kun mari fau manungda form 1000 bagal oina weight olana bakhangali akupa marol pisum thong oinam lekai dalebe association asi office dagi khanglabe yagani February 13 dagi tara fauba Maharashtra gi Navi Mumbai da pangthokiba mapan suba National Silambam Championship English ni tara humdoi da Manipur gi sanaroi omna medal manga lawra de hari senior men gi da Yakhom Premjina Val Vizu event amasung Kambu Sandai event da gold medal ani Waikhom Sanathoina Kambu Sandai event da silver medal ama aduga Konsam Demina Kambu Sandai event da silver ama aduga
Iratai Kambu Bichu event bronze medal le hari makata na team asigi manager obitana tana kosu ekiba ke Dhanabi Maiteinda All India Silambam Federation na referee gi diploma certificate superior le hari state asigi oina Dhanbi na ihan hanbo oina game asigi referee certificate fangba mi oini haina All Manipur Silambam Association na thadro pachirol amana khangalali Mamang Thagi Kuntra Mathoidagi Chatrapa First Mega Yaripok Tambalnu Memorial Manipur Chess Open Tournament English in Terahumdo Ingasilusin Kre Yaripok Bazarda Laiba Bistunaha Community Hall the Pangtokiba Thoramada Parliamentary Secretary K. Megasandra Infaliski Adaksha K. Tombi Amadi Yaripok Municipal Council G. Chairperson T.S. Nokul Yauna Te Councillor K. Anasaruyaki Friends Economic and Social Development Association Asindra Pangtokiba Tournament Asigi winner Wangudagi A. Sakri Tombi Natakre Cash prize oina lupa listing ani yauna certificate kusina kilo ina na atai saru yakiba sanari singdasu cash prize amadi certificate sing enthoki ngasi ba inga sagi pau pizari ICAR lamfe pataki phongba pawu matung ina ngasi gi khwaidagi saba degree Celsius 19.8 khwaidagi ingba degree Celsius 3.5 nungsita yawe ising manilugi chang ayukta chada hufutaru nuthilana chada kuntraga mapan nungjugi chang millimeter sunyani Loislokudamaru Bapamukana Pizari. Board and Lobo Metro Parikada Chandel District in Mahiri Chatrega Nipan Parikat have a yarwe habitagi Irang Choktorkadori. Tongan Bamba Pamanita Bompo Kaibagi Todota Mu Amasidi Amadi. All India Trade Union Congress Nampara Pumbugi in a Chatariban Medinigi General Strike Manipur Su Chow Mami Tari. Nasi the ISTV Pizaba Pau Matasi Sinzari, Mintabri Sumokana from Zari.